Akashbani Imphal, Maibam Dwijamani na pau pazari, ahanbada maroiba pau. Manipurda hayeng marifu manga suba nupi lal numit ningsing thorum pangthoknaba sem saba loire. Palan thorum asiga mari lenana Rajapal yauna lusingba kayana Manipurgi miyamda yaipa pausel pirakli. Lok Sabha MP Gaurab Gogoina Manipurgi irangi matangda Lok Sabha da wafam kaya pukatkre. Bosem na hairi saliba academic session asigi class 10 ki parikya matang sahi February thagi ani suba natraga ahum suba chayolda pangthokna bahonari. Amasong Pradhan Mantri Narendra Modi na hairi leibag asida cyber crime ki akiba kaya hingalagli masi thengnabada nahasingi saurba thodang lei. Manipurda hayeng marifu manga suba nupi lal numit ningsing thorum pangthoknaba sem saba loire. Thorum asi Rajya Sarkar ne senduna Imphal gi nupi lal complex amasung GP Women's College ki Central Hall da pangthokani. Thorum aduda Mukhy Mantri Nongthoman Birene lusingduna miyamna nupi landa saru yakhiba leikidrabi singi mafamda leikatuna ikai khumnaba utkani. Nupi lal ningsing thorum tongan baluk kayana susenduna pangthokna kadauri. Numit asi Manipuri singna khundaba Manipurgi wangmada leiba mafam singdasu pangthokna gani. Nupi lal numit na lakpada Manipurgi Rajapal Lakshman Prasad Acharyana Rajya sigi miyamda yaipa pausel piri. Pausel amada Rajapal na miyamda nungai yaipa amasung santi oiba Rajya ma ohenabagidamag aranbagi mayokta amasung makhoigi hakkidamak lepkhibi thona phabi Manipuri imasing adugi tung inaba taksilli. Manipur Vidhan Sabha ki Adhyaksha Thoksom Saita Bardanasu nupi lal ningsing numina lapada yaipa pausel pirakli. Maki pausel da hai Manipur ki maruiba thodok wathok singda nupi singna asoba thodang laudona lagli. Numina sina lapada thona pharibi lamdam sigi nupi singna kathokhibabu nahonana ningsing halli. Shiksha Mantri Thaunauzam Basanto Kumar Singnasu nupi lal numina lapada Rajya sigi miyamda yaipa pausel piratun hai thona pharibi nupi sing aduna Pamzara masing adubu ikai kumnaduna nupa nupi khenaba thamdaba masung sakti piba haiba aikhoigi phirep amukhana sesalalasi. Nupi lal ningsing numina lapada Manit ko ki chairman Kongkham Robindro Singnasu yaipa pausel pirakli mangnai thona phabi ima singa lenena makhoigi hakkidamak hondaram masing aduna Manipur gi nupi sing amasung atai de leptana pukning ithil amasung sakti piri. Amoromda Imphal gi nupi lal complex amasung GP Women's College ki Central Hall da hayeng pangthokadaba nupi lal numika mari lenana gari chatok chasinda ahongba khara legani. Traffic Control Police Wing Manipur gi SP Pramesh Arambam na thokpa cherolaban hai Imphal East lomdagi General Post Office tamna lakpa gari sing Moirang Khong lomda satkani Singzamaidagi lakpa gari singna Moirang Khomdagi haijillaga Kaisam Thong lomda satkani. Thauram pangthokphamda matamgi oina gari sangthok sangsinda ahongpa legani adumoinamak essential service gari singi oinadi thaidok theijin leiroi. Lok Sabha MP Gaurab Gogoina ngasi Manipur gi irangi matangda Lok Sabha da wafam kaya pukhatkre. Manipur da hujik miyamna awaba kaya mayoknari masigi waroisin ama purakpagi mahuta Kendra Sarkarna masing yamlaba paramilitary force thajinduna thamli amadi Armed Forces Special Powers Act chalairi masina Manipur gi irang loisinba ngamloi haina mahangna phongtokhi. Sri Gogoina hai Manipur da hujik mayoknariba samasya singdi ain kaina khulai lalonba drug pusilapa amadi umang singdagi leptana u singthokpani. Hujik Manipur gi misam miyam kham thengna awaba mayoknari. School college sing tatana thong thingli masina tungi yumbirel oirakadoriba mahiroi singbu aruba phibam amada lehille. Haksel ki kudong saba sing ningthina phangandre miyamda akitu sung kaya poole hiram asida sarkarna thabak lakhutana leiba si sumdre hairi. Hujik Manipur gi miyamna tatana hangliba wahangdi irang asi loisanaba Pradhan Mantri Narendra Modi Manipur da kaidongai lakani. Kendra gi Home Affairs Mantraloyna irang asi loisanaba kari thorang paikhitkani haibasini. Manipur gi hujik oriba phibam asi laksanbagi mahuta sarkar gi asoibasing masana lotsinduna leire hainasu mahangna sarkar bu maral siri. Sri Gogoina hai. The entire state is in a humanitarian crisis, and instead of finding a solution, the government is sending paramilitary forces and enforcing the Armed Force Special Powers Act. This is not addressing the cycle of violence. Extortion has become rampant. Economy is shattered. The impact on the lives of ordinary people has been devastating. Thousands of students, their education is at risk. The people of Manipur are suffering. They have only 3 questions in mind. The first question is, when will the Prime Minister visit Manipur? The second question is, when will the Minister of Home Affairs
apprise the House that what will be taken to resolve the situation. And the third is that this government, in order to hide their failure in Manipur, is using George Soros as a shield. Consumer Affairs Food and Public Distribution Bibag pu essential service ke manung salana bu honoragani haina Bibag asigi director Asem Robertson na phungdokre wapam asi Imphal West Jilla gi manung sanba Sangai Parouda leiba Cave NPD gi Godown campus ta pangthokpa thorma da phungdokhibani Director na hai Bibag asi essential service ke manung salalabadi nongju nungsa khaidana mathau pangthokliba karmachari singna curfew manung amati tongan tongan bi irang lakpa matamda ayat apan yaudana mathau pangthokpa ngamkani Bibag asigi employee union senduna pangthokeba thoromatuda thabaktagi pothakraba miyosingda asamba khudol pol pikhibaga loinana leikidraba karmachari singi mafamda ikai khumnaba utpo oina minute ama tumina lepkhi paugi marak thanna atenba break ama Punsida brain tumor stroke natraga aruba yanglen sarugi anaba thengnaraklabadi expert neurosurgical gi laying mathau tarai Babina Hospital da Chandigarh dagi MS Samadi Ames New Delhi dagi neurosurgery da MCH loiraba Dr. Sobam Parkinson Singh leire brain tumor stroke spine trauma laying bada advanced neurosurgery gi damak sem saduna leijare OPD matam Ningthau kabadagi thangja fawba ayuk pung 12 dagi nungtil pung ama emergency neurosurgery service 24/7 fangbigani CMHG amadi PMJY gi khudong chaba lobiyo appointment ki damak 6909390666 Babina Hospital Sajiwa Jail Road lakpiu natraga online da www.babinahospital.com da changbiyu adongi hakchangna khwaidagi phaba laying lamdam sida phangpham thoi Babina Hospital, where hope meets compassion. Tabiriba pawasi Akas Bani Imphal dagini Saliba academic session asigi class 10 ki parikya mathang sagi February thagi ani suba natraga ahum suba sayol da pangthokna ba sem sari wapam asi ngasi babu parada leba Board of Secondary Education Manipur ki office ta pangthokpa pawgi mifam amada board ki chairman Akham Joy Kumar na phongdokhibani magna hai mairoi singi parikya haidokpagi matam asi ngankhanaba parikya matam sana haunaba thorang asi paikalapani parikha ngana pangthoknaba thorang tawriba sina maram oiraga lagliba December 13 tagi class 10 gi form fill up tawba yaragani masida mari lenaba school amadi institution singna mairoi singi form fill up matam sana tawbiu Sri Joy Kumar na makatan hai Kendra Sarkar na paikhaliba anoba education policy ki makhada board na su tongan ba thorang kaya paikhaliba si mapung phana thabak to onthokpa ngamnaba miyam ga amato oina honamina ba tangai phade Amaromda mairoi sing da textbook phangdabagi awaba leitanaba board na thorang kaya paikhali ahan ba tangka ki oina tangai phadaba lairik sing number loire mai loisang singi mihut singna lairik sing loba yaragani hainasu chairman Akham Joy Kumar na phongdokhi magna hai Manipur ki rang sina mairoi sing si school ka ba mapung phana phangdaba mairoi sing da ninghanaba kaya ama phangalakpa sumbase len danaba kai bochemna exam ni matam sana pangthokpa loinana mairoi sing gi matam sana lari phanganaba ai gi site gi appeal tawjari ai koi gi mairoi sing se phandaba yamang yadabane ba se ai koi pandam ma punna thaminaji loinana textbook si phangdi habi wakati mamang se de yam toin thokre adu hantakti streamline ma loinana koi textbook si phanganaba matam sana honare adum textbook si koi godown la leire aduna masi mari leine ba singtana matam sana harba textbook sing se lobi Manipur University ki Department of English amasung Cultural Studies na Exomia Sanskriti Sangha Sangstan Imphal amadi Vidya Bharati Ussa Shiksha Sangstan Manipur ka khusam Bharatiya Bhasha Usop 2023 ngasi pangthokrai Thoromadu Department of English amasung Cultural Studies ki conference hall da pangthokhibani maduda saru yakhiba Professor Rajen Dwijamani hai isagi lolda mahi tamnaba Kendra Sarkar na paikhaliba thorang asina phurup amagi lol amadi nat ki oiba chanabi singbu yokhanaba honabada mateng panglagani Thoromadu da folk singer Guru Ruben Masangba University asigi School of Humanity ki din Professor S Imoba IQAC ki Director Professor A. Rajmani amasung Department of English amasung Cultural Studies ki Head of the Department Professor Irom Gambhir saruk yakhi Kaksing Jilla dagi miyoi ani tha asigi mangagi ayuktagi mayum dagi thokhraga thiba khangdana lerikhiba du ngasi sina phangle Kaksing Daleba Masin Manau Siba Asramgi Maning Singolgi Uzau Amagi Masa Singda Miyoi Ani Edu Thauri Yanduna Lerambani Ngasi Numinu Mamatungda
Singsanba Sangluba Kunjasing Makoy Adu Mapam Madu the Technikibani. Tungda forensic experts in Laktuna Yingsin Kibikalona, Kaksing Police na unnatural death case Amalokat Kray. Asiba Haksang Animag Hausik, Zenimski Mok the Tamli. Siraba Mioy Ali Adu Kaksing Sumnang Lekai Degi, Mayang Langmam Kumarjit Aduga, Atopa Amaduna Kaksing Wadi Punsi Paring Degi, Naurem Mahesni Hairi. Home Guard Post Listing Ahum Sumna Kutrani Pansuna Hamnaba, Manipur Home Guard Employees Welfare Association Thakiba, Read Petition Ki Matungina, Recruitment Ki Wafam, Tha Homgi Manung the Kananaba, High Court of Manipurna, Raja Sarkar the Kangan Kray. Ngasi luang sangbam da leiba association asigi office da pangtokpa paugi mifamamada association asigi president Y Mangin hai Manipur Home Guard rule gi matungina leifam thokpa commandant general amadi deputy natraga additional commandant general haptana leiri asigumba awatpa kaya leibana home guard na mathau tobada khudong sataba kaya mayongnari masigi su mathakta home guard personnel singi seniority list promotion guideline amadi thabaki matam sahi humphudigi humphunithoi phawba sangdoknaba Rajya Sarkarna khananaba korna khangan kibalai hairi. Northeast Students Organization Nesugi meeting makada ngasi All Manipur Students Union Suna Sentuna Northeast Black Day lisingani kunmari palan tawkre. Thoromadu DM University campus to leiba Sogi headquarters the pangtokibani. Citizenship Amendment Act lisingani taramapangi mayokta palan thoromasi pangtokpani. Ani Super Kalyani Barua Award lisingani kunmari ngasilan tokre. Imphal Review of Arts and Politics ki Paumi Mati, All India Radio gi Regional News Unit, Imphal gi Newsreader Dr. Premchand Citra Banuda, Digital Media Category gi Award Pirakre. Thoromadu Nai Delhi gi Constitution Club of India gi Deputy Speaker hold the Pangtokibani. Manipur gi Senior Journalist Kishore Seramdana Lifetime Achievement Award Pirakhi. Award sing adu Kendra gi Mapal Thorom Raj Mantri Pabitra Margarita na Kusinakhi. Sandil Jilla Dalaiba Kapam Development Club Likatki Basay Yankai Surupagi Thorum Ngasi, Natki Oiba Zagoi Isaigalena, Kapam Village Public Ground Pangtokre. Youth Pioneers of Sustainable Progress Haibuwa Kalonda Thorumatu Pangtokibani. Agas Bani Paldagi Pau, Tabiri. Pradhan Mantri Narendra Modi Hairi, Baradasi Digital Lamda Kumang Yangna, Saukali Balebagam Oiri, Sereksida Cyber Crime Gi Akibakayasu Leptan Hengalagli. Smart India Hackathon Lessing Ali Kunmarigi Grand Finale Thorumda, Video Conferencing Kutanga, Naha Wariba, Innovators in Wari Sanabada, Pradhan Mantri Wapamasi, Pongdokibani. Hausik, Khetri Mayum, Premchand Sanabagi Pau. Manipur Cricket Association MNCA na sinduna thariba mapan suba MNCA play tournament lisingani kunmari kunmwa ying sanakiba mesingda SSU singjamai kakwana Oscar Pauna Bazarbu run mari da mathiba pikre ipsa yumnam lekaina RRCC Chuchanpur bu run hupuma panda mathiba pikre amaromda MNCA na sinduna thariba super play tournament lisingani kunmari kunmwa ying sanakiba mesingda YUCC Kwagachil Murangpurel WYC Thobal Wangkem Animang Mai Pakre Masi Thobal gi Mojing Public Ground Sanakiba Group A gi Mes Amada YUCC Kwagachil Murangpurel na CDCC Sagol Masram Lekaibu Wicket Manga Maitiba Piki Model Higher Secondary Amadi Oriental College Ground Sanakiba Group B gi Mes Amada YWC Thobal Wangkem na AKSDO Kambokpu Ranipumari Maitiba Piki Humpudipan Super National School Games Under 14 Boys Volleyball Championship in Sanakiba Pool Egi Mes Amada Manipurna CBSC Bushet Home Sino Mathiba Pikre Uttar Pradesh ki Varanasi Hindu University da Laiba MP Theatre Ground Jathariba Championship Asida Manipuri Aroiba Lake Mes Tha Asigi Tara Humdoida Uttar Pradesh ka Sanagani Dwijamani Aroibada Maroiba Pawmu Manipur da Hayeng Maripu Manga Suba Nupi Lal Numit Ningsing Thorum Pangthongnaba Sem Sabaloire Palan Thoromasiga Marilina, Raisapal Yauna, Lusing Bakayana, Manipurgi Miyamda Yaipa Pausel Piragli. Lok Sabha MP, Gaurab Gogoina, Manipurgi Irangi Matanga, Lok Sabada Wapam Kaya Pukat Kray. Bosem Nahiri, Saliba Academic Session Asigi Class 10 Gi Parikya, Matang Saigi February Thagi, Ani Subanatraga Om Subasayolda, Pangtongna Bahonari, Amasung, Pradhan Mantri Narendra Modi Hairi, Lebaga Sida, Cyber Crime Gi Akibakaya Hingalagli, Masi Tangnabada, Nahasingi Sauraba Taudangle, Paula Sare.